Tom Thin Lily da yenglaga nokfe tawi wa ngange tawringai khuning awang batong laga lakpagi makhola matarami Tom Thin makhondo tabadu da yengthorai hana ukhiba khangkhiba manba nupa amaga nupi amaga lakpadu ure nupa duna nupi dugi pambomda kolaga lai nupi duna Mary Tom Thin gi ex girlfriend hana dagi masak yamna phajathokpa helamle aduga nupa duna Francis Mary gi nupa Mahikol Union Company gi Vice President BPT dagi project launaba top representative oina lakpa Tom Thin na ai nising kopam na Mary ko bono pi amasu assistant oina yawe hakibado mahakalak minari nupa sidi magi nupa Audi car thauba nupa duni yengbada kya da sanariba perfect couple haibado hek oi Tom Thin jenda leiringai da Mary na mahak luhong dore hakibado ningsinga i Francis ka Mary ga sumlakpada Tom Thin amadi Lily na leiriba mafam du yausilai Tom Thin karisu haidana Lily gi manak sangsillaga Lily gi makhwangda makhut namana konsili Lily masado khampre khangi mamitu lokthoaga Tom Thin da saige tawrakpaga Tom Thin na langano second ahom dangdi kemta harakano ai project sa nangonda soidana phangangani asuna siron tawringai Francis amadi Mary do Tom Thin gi matawdu da yengai Mary di purak ngakre Tom Thin na mataw karamna Thailand da leiramlibano khanbada chatna satna Mary gi mieng do makha da yengtharai Tom Thin na Lily gi makhwangda kolaga leirambado Mary su ure Mary gi mamito thajadaba angakpana thalle Tom Thin na Mary bo hojitang uba saraga Mary nangsu Thailand da lairo kari thabak lege Mary Tom Thin na kawbado khumdabida hello Miss Lily haina kawi aduga Tom Thin da amuk onjalaga Tom Thin ai sida project ama phangnaba haina lakpane nang sida leirambase aidi yamna ngai thajade Tom Thin na mapayam sanare akhoi su BBT gi project ama phangnaba lakpani hojiti aikoi competitor saibado oire Mary su hojikti khangle Lily ka Francis kana pamliba project se manare haiba sida thokna ba haiduna Tom Thin chu haigi yauna hairibani Tom Thin jenda leirurabasu maikhiba mi amadi natte haibase Mary da uningi matamduda handsome yamna oiba nupadusu hello Lily haina kaurai Lily makok to khara nontharaga hello Francis Lily ga Francis ka yam naksinaba mari kaisu leite company amamangi tongan ba officer oibagi bebar leina kaunaribani Lily na mahak Tom Thin aigi assistant ne Lily na Tom Thin bu Francis ta masak ta i Francis na hi na khara karim na Tom Thin da yengi nang Mary bo hana khangbro hi na amuka su hangi Francis na Tom Thin kari si singna dana khange aigi ex girlfriend ni aikhoi ani chahi manga hena leiminarami adudagi Tom Thin na wangang baloi jingai Francis na marak thachilai nang oire ko jenda leiru haibado Tom Thin su ngaksin na ba saduna ai bu sakhangwirami Francis makhot yetuna Mary gi mamaida nushina nanbi aduga hojikti Mary se aigi fiancé oire luhongada su koidre haiduna Mary gi pambomda amuka hena kana konsili Tom Thin thamoi gi awabado phumba ngamdraduna wedding gi invitation card pirpa kawbiganu ko hairaga Lily gi makhwangda pairiba makhotu manak lomda khitang chingsili thank you haina Mary na tapna khumai goodbye Lily hairam laga makhoi ani chatkhre Lily Tom Thin gi makhotu kanthoaga nangna hoji tawribado karino amuk hana tawba yaroi haina ngangi Tom Thin su khangi Lily na sauribadu mahaki makhwangda kolubain haiba adubu Tom Thin kari su khumde Lily gi mamangda churup ama samduna Mary na satkiba maikai di yengli Mary aina nangbu kawba laikhide ai nangbudi thamoi singna nusikibani Tom Thin gi sirondu taduna
ꯅꯪꯅ ꯁꯤ ꯄꯨꯝꯅꯃꯛ ꯇꯧꯔꯤꯕꯁꯤꯗꯤ ꯃꯦꯔꯤꯗ ꯂꯃꯟ ꯈꯨꯝꯒꯦ ꯈꯜꯂꯒ ꯇꯧꯕ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯤꯂꯤ ꯃꯔꯛ ꯊꯠꯆꯤꯜꯂꯛꯏ꯫ ꯇꯣꯝꯊꯤꯟ ꯁꯥꯎꯅ ꯑꯩ ꯅꯪꯉꯣꯟꯗ ꯀꯦꯁ ꯀꯌꯥ ꯇꯧꯈ꯭ꯔꯦ, ꯀꯌꯥꯔꯛꯁꯨ ꯀꯣꯟꯈ꯭ꯔꯦ, ꯈ꯭ꯋꯥꯡꯗ ꯈꯖꯤꯛꯇꯪ ꯄꯥꯏꯕꯒꯤ ꯑꯗꯣꯝ ꯁꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯍꯦ ꯍꯥꯏꯅ ꯂꯤꯂꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯍꯪꯉꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯗ ꯑꯃꯨꯛ ꯍꯜꯂꯛꯏꯁꯤꯗꯤ ꯃꯦꯔꯤꯗ ꯁꯥꯎꯕꯒꯤꯅꯤꯅꯦ꯫ ꯑꯩꯅ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ? ꯅꯪ ꯃꯦꯔꯤꯒ ꯐ꯭ꯔꯥꯟꯁꯤꯁꯀ ꯕꯦꯡꯀꯣꯛꯇ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯅꯪ ꯍꯥꯟꯅ ꯈꯪꯉꯝꯒꯅꯤ꯫ ꯃꯦꯔꯤꯕꯨ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯀꯝꯄꯅꯤꯁꯦ ꯆꯥꯎꯈꯠꯍꯟꯒꯦ ꯍꯥꯏꯕꯒꯤꯗꯤ ꯍꯜꯂꯛꯄ ꯅꯠꯇꯦꯕ ꯅꯪ? ꯇꯣꯝꯊꯤꯟ ꯂꯤꯂꯤꯅ ꯑꯆꯨꯝꯕ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯑꯉꯛꯄ ꯐꯥꯎꯏ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯎꯟꯗ ꯂꯩꯕ ꯕꯤꯌꯔ ꯍꯦꯛ ꯃꯥꯟꯒꯩ ꯌꯥꯝ ꯁꯤꯡꯕ ꯅꯨꯄꯤꯅꯤ, ꯋꯥ ꯍꯥꯏꯗꯣꯔꯛꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯦꯛ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯆꯨꯔꯨꯞ ꯆꯝꯃꯤ꯫ ꯃꯤꯁ ꯂꯤꯂꯤ, ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯥ ꯌꯧꯅ ꯈꯟꯖꯤꯟꯃꯟꯈ꯭ꯔꯦ꯫ ꯑꯩꯅ ꯄ꯭ꯔꯣꯖꯦꯛꯁꯦ ꯐꯪꯕ ꯄꯥꯝꯃꯤꯁꯤꯗꯤ ꯅꯪꯒꯅꯦ ꯑꯍꯤꯡ ꯑꯃ ꯂꯩꯃꯤꯟꯅꯕ ꯄꯥꯝꯕꯒꯤꯅꯤ꯫ ꯂꯤꯂꯤ ꯇꯣꯝꯊꯤꯟꯒꯤ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯅꯥꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗ ꯌꯥꯝꯗꯤ ꯁꯥꯎꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯥꯒ ꯃꯥꯟꯅꯕ ꯇꯟꯕꯗꯒꯤ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯇꯣꯝꯊꯤꯟꯅ ꯅꯪ ꯄ꯭ꯔꯣꯖꯦꯛꯁꯦ ꯇꯁꯦꯡꯅ ꯐꯪꯕ ꯄꯥꯝꯕ꯭ꯔꯥ? ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯍꯣꯇꯦꯜꯗ ꯍꯜꯂꯁꯤ ꯂꯥꯎ꯫ ꯑꯩꯅ ꯁꯤꯜꯂꯤꯕ ꯁꯖꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯂꯥꯟꯗꯣ ꯑꯃꯨꯛ ꯁꯤꯟꯇꯣꯛꯁꯦ꯫ ꯑꯩꯗꯤ ꯅꯪꯒꯤ ꯄ꯭ꯂꯥꯟꯗꯣ ꯀꯩꯗꯧ ꯏꯟꯗꯣꯏꯕ? ꯂꯤꯂꯤꯅ ꯍꯥꯏ꯫ ꯇꯣꯝꯊꯤꯟꯅ ꯑꯣꯀꯦ ꯑꯗꯨꯗꯤ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯂꯤꯂꯤꯅ ꯍꯣꯏ ꯍꯜꯂꯁꯦ ꯑꯗꯨꯒ ꯐꯖꯅ ꯇꯥꯟꯅꯔꯨꯔꯁꯤ꯫ ꯂꯤꯂꯤ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯍꯣꯇꯦꯜꯗ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯍꯜꯂꯛꯏ꯫ ꯍꯣꯇꯦꯜꯗꯨꯒꯤ ꯃꯤꯇꯤꯡ ꯔꯨꯝꯗ ꯍꯦꯛ ꯆꯪꯕꯒ ꯂꯤꯂꯤꯅ ꯇꯣꯝꯊꯤꯟ ꯄ꯭ꯔꯣꯖꯦꯛꯁꯦ ꯑꯩꯈꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ? ꯇꯣꯝꯊꯤꯟꯅ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯅꯪꯉꯣꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯈꯤꯒꯦ? ꯅꯪꯅ ꯅꯠꯇ꯭ꯔꯣ ꯍꯥꯟꯅ ꯂꯥꯛꯑꯒ ꯃꯇꯦꯡ ꯄꯥꯡꯉꯣꯅ ꯍꯥꯏꯕꯗꯣ? ꯑꯗꯨꯗ ꯑꯩꯅ ꯄꯥꯡꯕꯅꯤ꯫ ꯅꯁꯥ ꯅꯇꯣꯝꯇ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯂꯩꯔꯤꯁꯦ ꯍꯥꯏꯅ ꯍꯪꯖꯧ꯫ ꯂꯤꯂꯤꯅ ꯀꯣꯐꯝꯒ ꯅꯪꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯛꯑꯦ꯫ ꯃꯥꯅꯗꯤ ꯅꯪꯁꯦ ꯃꯅꯨꯡ ꯌꯥꯝ ꯀꯨꯞꯅ ꯈꯪꯉꯤ, ꯃꯤꯅ ꯉꯝꯃꯣꯏꯗꯕ, ꯃꯤꯕꯨ ꯆꯤꯡꯁꯤꯟꯕꯒꯤ ꯒꯨꯟ ꯑꯃꯁꯨ ꯌꯥꯎꯏ ꯍꯥꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ BPT ꯒ꯭ꯔꯨꯞꯄꯨ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯄ ꯉꯝꯕ ꯃꯤꯁꯦ ꯅꯪꯈꯛꯅꯤ ꯍꯥꯏꯅ ꯀꯣꯐꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯎꯕꯗꯗꯤ ꯅꯪꯁꯦ ꯑꯁꯤꯒꯨꯝꯕ ꯒꯨꯟꯁꯦ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯩꯅ ꯅꯪꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕ ꯍꯥꯏꯕꯕꯨ ꯅꯨꯡꯁꯤꯕꯗ ꯃꯥꯏꯊꯤꯔꯕ, ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯨꯗꯕ, ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ, ꯃꯔꯝꯆꯠ ꯃꯣꯠꯄ ꯑꯁꯤꯅꯤ꯫ ꯇꯣꯝꯊꯤꯟꯅ ꯅꯪꯅ ꯄꯥꯝꯂꯤꯁꯤ ꯀꯩꯅꯣ? ꯍꯣꯇꯦꯜꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯕꯨ ꯀꯔꯦꯝꯅꯒꯦ ꯍꯥꯏꯕꯒꯤꯔꯣ? ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ, ꯀꯩꯁꯨ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯇꯣꯝꯊꯤꯟ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯪꯒꯤ ꯑꯁꯦꯡꯕꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯅꯪꯗꯤꯅꯦ ꯅꯁꯥꯒꯤ ꯈꯛ ꯈꯟꯕ ꯃꯤꯅꯤ, ꯅꯪꯗꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯂꯤꯂꯤꯅ ꯅꯪꯅ ꯑꯁꯨꯝꯅ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ, ꯍꯩꯅꯗꯕ ꯁꯨꯝ ꯍꯦꯜꯂꯛꯀꯅꯤ꯫ ꯇꯣꯝꯊꯤꯟ ꯊꯥꯡꯉꯤꯕ ꯈꯣꯡꯊꯥꯡꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯅꯪꯅ ꯑꯩꯁꯦ ꯊꯥꯒꯠꯁꯟꯅꯔꯒ ꯅꯪꯉꯣꯟꯗ ꯑꯩꯁꯦ ꯄꯪꯊꯔꯅꯤ ꯁꯤꯅꯦꯕ ꯍꯥꯏꯔꯒ ꯂꯤꯂꯤꯒꯤ ꯐꯖꯔꯕ ꯃꯃꯥꯏꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯐꯔꯦ ꯑꯩ ꯆꯠꯂꯔꯣꯏ, ꯅꯪꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩ ꯄꯪꯊꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯇꯤꯝꯗꯣ ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯣ꯫ ꯄ꯭ꯂꯥꯟꯁꯦ ꯑꯃꯨꯛ ꯅꯧꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯔꯤꯚꯥꯏꯁ ꯑꯃꯨꯛꯇ ꯇꯧꯁꯤ꯫ ꯄ꯭ꯔꯣꯖꯦꯛꯁꯤ ꯐꯪꯂꯕ ꯃꯇꯨꯡ ꯑꯩꯅ ꯅꯪꯕꯨ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯄꯪꯊꯍꯟꯒꯦ ꯍꯥꯏꯕꯗꯣ ꯎꯠꯀꯅꯤ꯫ ꯇꯣꯝꯊꯤꯟ ꯂꯤꯂꯤꯅ ꯁꯥꯎꯔꯛꯑꯅꯤ ꯈꯟꯗꯨꯅ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯕ꯭ꯂꯦꯡ ꯄꯦꯄꯔ ꯈꯔ ꯄꯨꯊꯣꯔꯛꯑꯒ ꯔꯤꯚꯤꯖꯟ ꯇꯧꯒꯗꯕ ꯄ꯭ꯂꯥꯟꯁꯤꯡꯗꯨ ꯂꯤꯁ ꯑꯣꯏꯅ ꯏꯊꯣꯛꯏ꯫ ꯂꯤꯂꯤꯁꯨ ꯇꯣꯝꯊꯤꯟꯕꯨ ꯆꯠꯂꯣ ꯍꯥꯏꯅꯗꯤ ꯇꯥꯟꯗ꯭ꯔꯦ꯫ ꯗꯤꯄꯛꯇ ꯀꯣꯜ ꯇꯧꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯍꯣꯇꯦꯜꯗ ꯍꯜꯂꯛꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟꯅ ꯂꯤꯂꯤꯁꯨ ꯄ꯭ꯂꯥꯟꯁꯦ ꯈꯔ ꯍꯣꯡꯗꯣꯛꯄꯗꯤ ꯄꯥꯝꯃꯕꯖꯥꯠꯅꯦ꯫ ꯍꯥꯟꯅꯒꯤ ꯄ꯭ꯂꯥꯟꯗꯨꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯤ ꯑꯣꯏꯔꯕꯗꯤ ꯐꯦꯜ ꯑꯣꯏꯔꯕꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯅꯤ, ꯃꯔꯝꯗꯤ ꯇꯤꯝꯒꯤ ꯃꯤ ꯑꯃꯠꯇꯅ ꯑꯆꯨꯝꯕ ꯄ꯭ꯂꯥꯟ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯕꯅꯤꯅ꯫ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡ ꯂꯤꯂꯤꯁꯦ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯣ ꯀꯩꯁꯨ ꯌꯥꯔꯛꯑꯣꯏ꯫ ꯑꯩꯅ ꯃꯅꯨꯡ ꯆꯤꯠꯅ ꯈꯪꯕ ꯅꯨꯄꯤꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ꯫
ꯃꯦꯔꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯎꯠꯂꯝꯒꯦ꯫ ꯇꯣꯝꯊꯤꯟꯅ ꯂꯤꯂꯤꯗ ꯍꯌꯦꯡꯗꯤ ꯅꯦꯒꯣꯁꯤꯌꯦꯇꯔꯁꯦ ꯑꯩ ꯑꯣꯏꯒꯦ, ꯑꯩꯅ ꯉꯝꯕ ꯃꯈꯩ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯗꯤꯄꯛ ꯑꯃꯗꯤ ꯃꯈꯥ ꯇꯥꯕ ꯇꯤꯝ ꯈꯨꯗꯤꯡꯃꯛ ꯃꯊꯪ ꯃꯊꯪ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯑꯅꯧꯕ ꯍꯥꯟꯅꯗꯒꯤ ꯈꯔ ꯁꯦꯝꯗꯣꯛꯂꯕ ꯄ꯭ꯂꯥꯟꯗꯨ ꯃꯣꯏꯗ ꯂꯣꯏꯅ ꯌꯦꯡꯍꯜꯂꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯑꯐ ꯐꯠꯇ ꯂꯣꯏꯅ ꯇꯥꯟꯅꯔꯤ꯫ ꯂꯤꯂꯤꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯂꯤꯂꯤ ꯈꯔ ꯆꯠꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯍꯌꯦꯡ ꯑꯌꯨꯛ BBTꯒ ꯑꯩꯈꯣꯏꯒ ꯑꯣꯐꯤꯁꯤꯌꯦꯜ ꯃꯤꯇꯤꯡ ꯑꯃ ꯂꯩ꯫ ꯍꯌꯦꯡꯒꯤ ꯃꯤꯇꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯔꯣꯏꯕ ꯆꯥꯟꯁꯅꯤ꯫ ꯂꯤꯂꯤ ꯇꯣꯝꯊꯤꯟꯗ ꯊꯥꯖꯕ ꯊꯝꯂꯗꯨꯅ ꯍꯌꯦꯡꯒꯤ ꯀꯟꯐꯔꯦꯟꯁ ꯑꯁꯤꯒꯤ ꯂꯤꯗꯔꯗꯤ ꯇꯣꯝꯊꯤꯟꯅ ꯑꯣꯏꯔꯅꯤ꯫ ꯇꯣꯝꯊꯤꯟ, ꯍꯌꯦꯡꯗꯤ ꯅꯪꯅ ꯉꯝꯃꯤꯕ ꯃꯈꯩ ꯄ꯭ꯔꯣꯖꯦꯛꯁꯤ ꯀꯔꯤꯒꯤ ꯄꯥꯝꯂꯤꯕꯅꯣ? ꯄ꯭ꯔꯣꯖꯦꯛꯁꯤ ꯂꯧꯔꯕ ꯃꯇꯨꯡ ꯀꯔꯝꯅ ꯗꯤꯖꯥꯏꯟ ꯇꯧꯕ, ꯃꯦꯅꯨꯐꯦꯛꯆꯔꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃꯗꯤ ꯀꯟꯖꯨꯃꯔꯗ ꯀꯔꯝꯅ ꯌꯧꯍꯟꯒꯅꯤ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ BBT ꯒ꯭ꯔꯨꯞꯇ ꯇꯥꯛꯀꯗꯕꯅꯤ꯫ ꯃꯌꯥꯝꯗꯨ ꯃꯤꯀꯨꯞ ꯑꯃ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯇꯣꯝꯊꯤꯟꯗ ꯂꯣꯏꯅ ꯌꯦꯡꯉꯛꯏ, ꯑꯗꯨꯒ ꯇꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯩ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃ ꯍꯧꯒꯠꯂꯒ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯝꯅ ꯂꯥꯎꯕ ꯉꯝꯂꯤꯕꯗꯨ ꯗꯤꯄꯛ ꯈꯛꯇꯅꯤ꯫ ꯗꯤꯄꯛ ꯊꯥꯏꯂꯦꯟꯗ ꯂꯥꯛꯂꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯥꯏꯁ ꯗꯥꯏꯔꯦꯛꯇꯔꯅꯤ꯫ ꯃꯦꯗꯥꯝ, ꯍꯌꯦꯡꯒꯤ ꯃꯤꯇꯤꯡ ꯑꯁꯤꯒꯤ ꯂꯤꯗꯔꯁꯦ ꯇꯣꯝꯊꯤꯟꯅ ꯑꯣꯏꯍꯟꯕꯗ ꯃꯇꯤꯛ ꯆꯥꯗꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯀꯝꯄꯅꯤ ꯑꯁꯤꯗ ꯖꯣꯏꯟ ꯇꯧꯔꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ, ꯑꯗꯨꯒ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕꯁꯨ ꯉꯔꯥꯡ ꯈꯛꯇꯅꯤ꯫ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯂꯤꯂꯤꯅ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯃꯦꯝꯕꯔꯁ ꯃꯌꯥꯝꯗꯨꯗ ꯃꯊꯪ ꯃꯊꯪ ꯂꯣꯏꯅ ꯌꯦꯡꯉꯛꯏ꯫ ꯃꯌꯥꯝꯗꯨ ꯇꯣꯝꯊꯤꯟꯕꯨ ꯅꯦꯒꯣꯁꯤꯌꯦꯇꯔ ꯑꯣꯏꯍꯟꯕ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯑꯃꯠꯇ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯂꯤꯂꯤꯁꯨ ꯈꯪꯂꯦ꯫ ꯗꯤꯄꯛꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯃꯦꯗꯥꯝ, ꯑꯩꯁꯨ ꯈꯪꯏ ꯇꯣꯝꯊꯤꯟ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤꯗ ꯊꯥ ꯃꯈꯥꯏ ꯑꯃꯒꯤ ꯃꯃꯥꯡꯗ ꯖꯣꯏꯟ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯕ꯫ ꯑꯣꯐꯤꯁ ꯂꯥꯛꯄꯁꯨ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯩꯈꯣꯏꯅ ꯀꯟꯇꯦꯛ ꯇꯧꯕ ꯐꯥꯎ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯗꯤ ꯊꯕꯛꯇꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕꯗꯥꯏꯅꯦ꯫ ꯉꯔꯥꯡ ꯈꯛ ꯂꯥꯛꯂꯒ ꯃꯥꯕꯨ ꯂꯤꯗꯔ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯄꯨꯝꯕ ꯑꯝꯇ ꯌꯥꯅꯤꯡꯉꯝꯗꯧ ꯃꯥꯟꯗꯦ꯫ ꯗꯤꯄꯛꯀ ꯊꯪꯅꯅ ꯐꯝꯕ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯃꯦꯗꯥꯝ, ꯗꯤꯄꯛꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯤꯗꯔꯁꯤꯞ ꯈꯟꯕꯁꯦ ꯈꯤꯇꯪ ꯃꯨꯟꯅ ꯈꯟꯊꯕꯤꯔꯒ ꯈꯜꯍꯟꯅꯤꯡꯉꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ, ꯃꯦꯗꯥꯝ, ꯑꯩꯁꯨ ꯗꯤꯄꯛꯀꯤ ꯋꯥꯐꯝꯁꯦ ꯌꯥꯅꯤꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯔꯦꯠ ꯄꯨꯟꯅ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯔꯤꯕ ꯗꯤꯄꯛꯀꯤ ꯃꯤꯆꯪꯗ ꯂꯣꯏꯅ ꯂꯩꯈꯤ꯫ ꯇꯣꯝꯊꯤꯟ ꯃꯁꯥꯗꯨ ꯉꯥꯏꯍꯥꯛ ꯆꯃꯝꯅꯩ꯫ ꯂꯤꯂꯤꯅ ꯇꯤꯝ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯒ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯂꯦꯞꯄ ꯗꯤꯁꯤꯖꯟꯗ ꯃꯌꯥꯝꯅ ꯌꯦꯠꯄ ꯉꯝꯂꯤꯕꯅꯣ ꯍꯥꯏꯅ꯫ ꯉꯍꯥꯟꯃꯨꯛ ꯑꯩꯅ ꯑꯣꯐꯤꯁꯇ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯗꯤ ꯃꯥꯏꯀꯦꯜꯅ ꯂꯤꯂꯤꯁꯦ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯕꯣꯁꯀꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯕꯣꯁ ꯍꯥꯏꯕꯁꯤꯒ ꯐꯥꯎꯟꯗꯔꯒ ꯃꯥꯟꯅꯖꯥꯠꯂꯥ? ꯑꯗꯨꯒ ꯄ꯭ꯔꯦꯁꯤꯗꯦꯟ ꯍꯥꯏꯁꯤꯅ CEOꯒ ꯀꯅꯥꯅ ꯔꯦꯡ ꯋꯥꯡꯕ ꯍꯦꯟꯕ ꯖꯥꯠꯅꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯣꯔꯗ ꯑꯣꯐ ꯗꯥꯏꯔꯦꯛꯇꯔꯁꯨ ꯂꯩꯔꯤꯕ꯫ ꯌꯥꯔꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯅꯦ ꯑꯔꯣꯏꯕꯅꯤ ꯍꯥꯏꯅ ꯂꯤꯂꯤꯅ ꯂꯥꯎꯏ꯫ ꯃꯌꯥꯝꯗꯨꯗ ꯌꯦꯡꯂꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯅꯈꯣꯏ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯃꯤꯇꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ? ꯂꯣꯟ ꯍꯟꯇꯣꯛꯂꯤꯕ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯈꯤꯗꯕꯗꯒꯤ ꯁꯣꯏꯈꯤꯕꯗꯣ꯫ ꯁꯤꯂꯤꯀꯣꯟ ꯚꯦꯂꯤꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯗꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯒ ꯌꯦꯡꯅꯕꯗ ꯃꯣꯏꯅ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯤ꯫ ꯇꯦꯛꯅꯣꯂꯣꯖꯤ ꯁꯣꯜꯂꯤꯉꯩ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛꯁꯦ ꯄꯥꯝꯕꯒꯤ ꯃꯔꯝꯗꯣ ꯃꯃꯨꯠ ꯇꯥꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯄ꯭ꯔꯣꯖꯦꯛꯁꯦ ꯐꯪꯕ ꯉꯝꯒꯅꯤ? ꯑꯗꯨꯅꯅꯤ ꯑꯩꯅ ꯇꯣꯝꯊꯤꯟꯕꯨ ꯍꯌꯦꯡꯒꯤ ꯂꯤꯗꯔ ꯑꯣꯏꯍꯟꯅꯤ ꯍꯥꯏꯁꯦ꯫ ꯇꯣꯝꯊꯤꯟ ꯊꯥꯏꯂꯦꯟ ꯃꯔꯣꯟ ꯐꯖꯅ ꯈꯪꯉꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯥꯒꯤ ꯔꯤꯖ꯭ꯌꯨꯝꯗꯒꯤ ꯈꯪꯕ ꯉꯝꯃꯤ꯫ ꯗꯤꯄꯛꯅ ꯑꯃꯨꯛ ꯃꯔꯩ ꯇꯧꯔꯛꯏ, ꯃꯦꯗꯥꯝ, ꯔꯤꯖ꯭ꯌꯨꯝꯗ ꯏꯕꯗꯨꯗꯤ ꯖꯣꯕ ꯐꯪꯅꯕ ꯁꯨꯝ ꯏꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯤꯂꯤꯅ, ꯇꯣꯝꯊꯤꯟꯁꯨ ꯊꯥꯏꯂꯦꯟꯒꯤ ꯔꯤꯡꯁꯤꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇ꯭ꯔꯦꯗꯀꯤ ꯂꯥꯏꯟꯗ ꯑꯦꯗꯚꯥꯟꯁ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯕ ꯃꯍꯩꯔꯣꯏ ꯑꯃꯅꯤ꯫ ꯆꯍꯤ 3 ꯍꯦꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯁꯦꯜꯁꯃꯦꯟ ꯑꯃꯅꯤ꯫ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯃꯥꯕꯨ ꯈꯜꯂꯤꯁꯦ꯫ ꯑꯩꯅ ꯑꯩꯁꯤꯗ ꯅꯪ ꯌꯥꯗ꯭ꯔꯗꯤ ꯍꯌꯦꯡꯒꯤ ꯂꯤꯗꯔꯁꯦ ꯀꯅꯥꯅ ꯑꯣꯏꯍꯟꯁꯦ ꯍꯥꯏꯕꯅꯣ ꯍꯥꯏꯅ ꯈꯔ ꯁꯪꯀꯠꯂꯒ ꯍꯪꯉꯤ꯫ ꯗꯤꯄꯛ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯐꯝꯊꯈ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯂꯤꯂꯤꯒꯤ ꯇꯤꯝꯁꯤꯡꯗꯨꯗ ꯊꯥꯏꯂꯦꯟ ꯃꯔꯣꯟ ꯈꯪꯕ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯃꯔꯨ ꯑꯣꯏꯅ ꯇꯨꯔꯤꯖꯝꯒꯤ ꯋꯥꯈꯜꯗ ꯌꯥꯎꯔꯛꯄꯅꯤ꯫ ꯕꯤꯖꯤꯅꯦꯁ ꯑꯃꯗꯤ ꯁꯣꯐꯋꯦꯌꯔꯒꯤ ꯃꯔꯝꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯪꯗꯕ ꯉꯥꯛꯇꯅꯤ꯫ BBT ꯒ꯭ꯔꯨꯞꯀꯤ ꯑꯣꯐꯤꯁꯥꯔ ꯈꯔꯗꯤ ꯏꯪꯂꯤꯁ ꯌꯥꯝ ꯍꯦꯟꯅ ꯈꯪꯗꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯅ ꯏꯪꯂꯤꯁꯇ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯕ ꯌꯥꯏ ꯈꯟꯗꯨꯅ ꯊꯥꯏꯂꯦꯟ ꯃꯔꯣꯟꯗ ꯑꯣꯏꯅ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯦ꯫
ꯂꯤꯂꯤꯅ ꯑꯩꯈꯣꯏ ꯄ꯭ꯂꯥꯟꯁꯦ ꯔꯤꯚꯥꯏꯁ ꯇꯧꯕ ꯍꯧꯔꯁꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯄ꯭ꯂꯥꯟꯗꯨ ꯃꯨꯟꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯐꯥꯏꯅꯦꯜ ꯄ꯭ꯂꯥꯟꯗꯨ ꯂꯦꯞꯅꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯦ꯫ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯣꯇꯦꯜꯒꯤ ꯔꯦꯁꯇꯨꯔꯦꯟꯗ ꯆꯥꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯔꯨꯝꯗ ꯆꯪꯒꯦ ꯇꯧꯔꯤꯉꯩ ꯃꯁꯛ ꯈꯪꯗꯕ ꯅꯝꯕꯔ ꯑꯃ ꯀꯣꯜ ꯂꯥꯛꯏ꯫ ꯇꯣꯝꯊꯤꯟ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯑꯣꯛꯈꯠꯂꯤ꯫ ꯅꯨꯄꯤ ꯑꯃꯅ "ꯍꯜꯂꯣ ꯇꯣꯝꯊꯤꯟ"꯫ ꯇꯣꯝꯊꯤꯟ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯅꯥꯅꯣ ꯈꯪꯂꯗꯨꯅ "ꯃꯦꯔꯤ" ꯍꯥꯏꯅ ꯀꯧꯏ꯫ ꯃꯦꯔꯤꯅ "ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯁꯤ ꯌꯥꯒꯗ꯭ꯔꯥ? ꯑꯩ ꯅꯣꯏ ꯍꯣꯇꯦꯜꯒꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕ ꯔꯦꯁꯇꯨꯔꯦꯟꯗꯨꯗ ꯂꯩ꯫ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯥꯏ ꯃꯔꯝ ꯀꯩꯁꯨ ꯂꯩꯇꯦ" ꯍꯥꯏꯅ ꯇꯣꯝꯊꯤꯟ ꯋꯥꯈꯜ ꯈꯟꯊꯕ ꯇꯧꯗꯨꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯋꯥ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯇꯣꯝꯊꯤꯟ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯨꯔꯤꯕꯅꯣ ꯍꯥꯏꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯏ꯫ "ꯑꯩ ꯃꯦꯔꯤꯕꯨ ꯌꯥꯝ ꯎꯅꯤꯡꯏ꯫ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ"꯫ ꯃꯦꯔꯤ ꯀꯔꯤꯝꯇ ꯈꯨꯝꯈꯤꯗ꯭ꯔꯦ꯫ ꯐꯣꯟꯗ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯑꯝꯇ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯇꯣꯝꯊꯤꯟ ꯊꯣꯛꯂꯛꯑꯒꯦ ꯍꯥꯏꯒꯦ ꯇꯧꯔꯤꯉꯩ ꯃꯦꯔꯤꯅ "ꯇꯣꯝꯊꯤꯟ ꯑꯩ ꯂꯥꯟꯈ꯭ꯔꯦ"꯫ ꯇꯣꯝꯊꯤꯟꯅ "ꯂꯥꯜꯂꯦ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯪꯅ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯊꯣꯛꯂꯛꯑꯒꯦ, ꯂꯩꯔꯝꯃꯣ" ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ꯫ ꯇꯣꯝꯊꯤꯟ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯏ꯫ ꯍꯣꯇꯦꯜꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯊꯪꯅꯕ ꯔꯦꯁꯇꯨꯔꯦꯟꯗꯨꯗ ꯆꯪꯉꯛꯏ꯫ ꯍꯣꯇꯦꯜꯗꯨ ꯅꯨꯡꯗꯥꯡ ꯈꯔ ꯊꯦꯡꯕꯒꯤ ꯃꯤ ꯌꯥꯝ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯩꯁꯨ ꯌꯥꯝ ꯉꯥꯟꯅ ꯊꯥꯟꯗꯦ꯫ ꯃꯦꯔꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯥꯁꯨ ꯎꯔꯦ꯫ ꯃꯃꯥꯡꯗ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯗ ꯀꯣꯐꯤ ꯀꯞ ꯑꯃꯒ ꯒꯝꯂꯥ ꯑꯃꯒꯁꯨ ꯂꯩ꯫ ꯃꯦꯔꯤ ꯍꯧꯒꯠꯂꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯐꯝꯕꯤꯌꯨ" ꯍꯥꯏꯅ ꯃꯀꯣꯛꯇꯨ ꯈꯤꯇꯪ ꯅꯣꯟꯊꯔꯒ ꯍꯥꯏ꯫ ꯇꯣꯝꯊꯤꯟ ꯌꯥꯝ ꯖꯦꯟꯇꯜ ꯑꯣꯏꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯌꯣꯛꯅꯕꯗ ꯂꯩꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯎꯅꯕꯗ "ꯅꯨꯡꯉꯥꯏꯔꯤꯕꯔꯥ? ꯅꯪ ꯂꯥꯛꯂꯦꯗꯅ" ꯍꯥꯏꯕꯅꯆꯤꯡꯕ ꯑꯝꯇ ꯐꯣꯡꯗꯣꯛꯅꯗꯦ꯫ ꯋꯦꯇ꯭ꯔꯦꯁ ꯑꯃ ꯆꯪꯂꯛꯇꯨꯅ ꯇꯣꯝꯊꯤꯟꯗ "ꯁꯥꯔ, ꯀꯔꯤ ꯑꯣꯔꯗꯔ ꯇꯧꯒꯅꯤ"? "ꯑꯦꯂꯤꯐꯦꯟ ꯕꯤꯌꯔꯒꯤ ꯕꯣꯇꯜ ꯑꯃ ꯄꯤꯕꯤꯌꯨ" ꯍꯥꯏꯅ ꯇꯣꯝꯊꯤꯟ ꯊꯥꯏꯂꯦꯟ ꯃꯔꯣꯟꯗ ꯈꯨꯝꯃꯤ꯫ ꯋꯦꯇ꯭ꯔꯦꯁ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯦꯔꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ "ꯑꯩꯗꯤ ꯅꯪ ꯊꯥꯏꯂꯦꯟ ꯃꯔꯣꯟ ꯈꯪꯉꯦ ꯍꯥꯏꯕꯁꯦ ꯀꯥꯎꯔꯨꯔꯦ"꯫ ꯇꯣꯝꯊꯤꯟ ꯃꯦꯔꯤꯒꯤ ꯋꯥꯗꯨ ꯈꯨꯝꯗꯦ꯫ ꯆꯨꯔꯨꯞ ꯄꯨꯊꯣꯔꯛꯇꯨꯅ ꯆꯝꯒꯦ ꯇꯧꯏ꯫ ꯃꯦꯔꯤꯅ "ꯇꯣꯝꯊꯤꯟ, ꯃꯐꯝꯁꯤꯗ ꯁ꯭ꯃꯣꯛ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ" ꯍꯥꯏꯅ ꯈꯪꯍꯜꯂꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯈꯪꯉꯛꯏ ꯊꯥꯏꯂꯦꯟꯗꯗꯤ ꯏꯟꯗꯣꯔ ꯄ꯭ꯂꯦꯁ, ꯃꯤ ꯌꯥꯝ ꯆꯤꯟꯕ ꯃꯐꯝ, ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯗꯐꯥꯎ ꯁ꯭ꯃꯣꯛ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕ꯫ ꯄꯨꯂꯤꯁꯅ ꯐꯥꯔꯕꯗꯤ ꯐꯥꯏꯜ ꯂꯧꯕꯇ ꯅꯠꯇꯅ ꯖꯦꯜꯗ ꯊꯝꯕ ꯐꯥꯎ ꯌꯥꯎꯔꯤꯕꯅꯤ꯫ ꯆꯨꯔꯨꯞꯇꯨ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯃꯇꯨꯡ "ꯃꯦꯔꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒ ꯎꯅꯕ ꯄꯥꯝꯃꯤꯁꯦ"? ꯃꯦꯔꯤꯅ "ꯀꯩꯒꯤꯅꯣ ꯅꯪꯅ ꯕ꯭ꯔꯥꯏꯠ ꯑꯥꯏꯇꯤ ꯁꯣꯞꯋꯦꯌꯔ ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯕ ꯄꯥꯝꯂꯤꯕꯁꯦ"? ꯇꯣꯝꯊꯤꯟꯅ "ꯑꯗꯨꯗꯤ ꯀꯩꯒꯤ ꯑꯣꯏꯅꯤꯒꯦ? ꯄꯩꯁꯥ ꯐꯪꯅꯕ꯫ ꯑꯇꯩ ꯃꯔꯝ ꯑꯝꯇ ꯂꯩꯇꯦ"꯫ ꯋꯦꯇ꯭ꯔꯦꯁ ꯑꯗꯨꯅ ꯏꯂꯤꯐꯦꯟ ꯕꯤꯌꯔ ꯑꯃꯒ ꯀꯞ ꯑꯃꯒ ꯄꯨꯔꯛꯇꯨꯅ ꯇꯦꯕꯜꯗ ꯊꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯕꯤꯌꯔꯗꯨ ꯀꯞꯇ ꯃꯁꯥꯅ ꯍꯩꯖꯗꯨꯅ ꯊꯛꯏ꯫ ꯃꯦꯔꯤꯁꯨ ꯀꯣꯐꯤꯗꯨ ꯑꯃꯨꯛ ꯆꯤꯡꯏ꯫ ꯃꯦꯔꯤꯅ "ꯅꯪꯅ ꯕꯦꯡꯀꯣꯛꯇ ꯂꯥꯛꯏꯁꯦ ꯑꯩꯒꯤꯗꯃꯛꯇꯔꯥ"? ꯇꯣꯝꯊꯤꯟꯅ "ꯅꯪꯒꯤꯗꯃꯛꯇꯔꯥ ꯍꯥꯏꯕꯗꯤ"꯫ ꯃꯦꯔꯤꯅ ꯑꯃꯨꯛ "ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯔꯦ, ꯑꯗꯨꯒ ꯅꯪꯅ ꯀꯝꯄꯅꯤ ꯑꯃꯗ ꯖꯣꯏꯟ ꯇꯧꯁꯤꯜꯂꯒ BBTꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯂꯧꯕ ꯄꯥꯝꯂꯤꯕꯁꯤ ꯑꯩꯉꯣꯟꯗ ꯂꯃꯟꯁꯤꯡꯒꯤ ꯈꯟꯕꯒꯤꯔꯥ" ꯍꯪꯕꯅꯤ꯫ ꯇꯣꯝꯊꯤꯟꯅ "ꯅꯠꯇꯦ, ꯁꯤꯗꯤ ꯑꯩ ꯏꯁꯥꯒꯤ ꯀꯥꯟꯅꯕ, ꯀꯃꯤꯁꯟ ꯐꯪꯅꯕꯅꯤ" ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯉꯥꯡꯁꯤꯗ ꯃꯦꯔꯤꯅ ꯇꯣꯝꯊꯤꯟꯕꯨ ꯍꯦꯟꯅ ꯇꯝꯊꯤꯅ ꯎꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟꯁꯨ ꯃꯊꯃꯣꯏꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯐꯖꯅ ꯍꯥꯏꯔꯝꯃꯁꯨ ꯍꯥꯏꯅ ꯍꯟꯗꯛꯇꯤ ꯃꯦꯔꯤꯅ ꯍꯪꯂꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯈꯨꯝꯂꯔꯣꯏ ꯈꯜꯂꯤ꯫ "ꯇꯣꯝꯊꯤꯟ, ꯑꯥꯏ ꯑꯦꯝ ꯁꯣ ꯁꯣꯔꯤ" ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯊꯤꯟꯅ "ꯍꯦ, ꯑꯩ ꯆꯠꯂꯒꯦ" ꯍꯥꯏꯅ ꯍꯧꯒꯠꯂꯤ꯫ ꯃꯦꯔꯤꯅ ꯇꯞꯅ "ꯑꯩꯅ ꯇꯥꯕꯗꯗꯤ ꯅꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯁ꯭ꯇꯥꯐ ꯃꯦꯝꯕꯔꯁꯤꯡꯅ ꯅꯪꯕꯨ ꯀꯩꯁꯨ ꯄꯥꯝꯗꯦ, ꯍꯩꯅꯗꯦ ꯍꯥꯏ"꯫